ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ USAꯗ 1930ꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯒꯦꯡꯁꯇꯔ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯀꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯒꯦꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 3ꯃꯨꯛꯇꯒꯤ ꯈꯨꯠꯂꯥꯏ ꯍꯨꯔꯥꯟꯈꯤ꯫ ꯁꯔꯀꯥꯔꯒꯤ ꯕꯦꯡꯛ 12ꯗꯒꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯂꯨꯠ ꯆꯠꯊꯈꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯥꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯖꯦꯜꯗꯒꯤ ꯐꯥꯎꯕ ꯀꯌꯥꯔꯛ ꯍꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯪꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯂꯣꯠꯄ, ꯁꯛꯂꯣꯟ ꯍꯣꯡꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯇꯔꯥꯏꯅ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛ USAꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯟड ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ ꯑꯃ ꯑꯣꯏꯔꯤꯕ ABI ꯐꯦꯗꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯁꯦꯝꯈꯤꯕ ꯄꯨꯂꯤꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ꯫ ꯃꯌꯥꯝꯅꯗꯤ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯃꯇꯝ ꯑꯗꯨꯗ ꯇꯧꯕ ꯉꯝꯕ ꯍꯦꯔꯣ ꯑꯃ ꯑꯣꯏꯅ ꯎꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕ ꯄꯣꯂꯤꯁꯤ ꯀꯌꯥꯃꯔꯨꯝꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯏꯀꯣꯅꯣꯃꯤꯛ ꯗꯥꯎꯟ ꯆꯠꯇꯨꯅ ꯄꯣꯚꯔꯇꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤ USAꯗ ꯗ ꯒ꯭ꯔꯦꯠ ꯗꯤꯄ꯭ꯔꯦꯁꯟ ꯏꯔꯥ ꯍꯥꯏꯔꯒ ꯈꯪꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯖꯣꯟ ꯗꯤꯂꯤꯟꯖꯔꯅ ꯃꯇꯝ ꯑꯗꯨꯗ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯁꯔꯀꯥꯔꯒ ꯃꯨꯛꯅꯈꯤꯕ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ಮಿಡಿಯಂದ ꯑꯄꯦꯟꯕ ꯀꯌꯥ ꯑꯃ ꯐꯣꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯆꯠꯈꯤꯕ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ? ꯃꯍꯥꯛ ꯀꯝꯗꯧꯅ ꯍꯧꯔꯛꯈꯤ? ꯃꯍꯥꯛꯄꯨ ꯀꯝꯗꯧꯅ ꯄꯨꯂꯤꯁꯅ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯊꯤꯒꯠꯆꯔꯨꯕ ꯁꯣꯔꯁ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯖꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯝꯂꯞꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯖꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ 1903ꯗ USAꯒꯤ ꯁ꯭ꯇꯦꯠ ꯏꯟꯗꯤꯌꯥꯅꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯏꯟꯗꯤꯌꯥꯅꯥꯄꯣꯂꯤꯁꯇ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯖꯣꯟ ꯋꯤꯜꯁꯟ ꯗꯤꯂꯤꯟꯖꯔ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯦꯔꯤ ꯂꯤꯟ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯃ ꯂꯩꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯣꯗ꯭ꯔꯤ ꯀꯧꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯑꯁꯤ ꯖꯔꯃꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨ ꯃꯦꯇꯤꯌꯁ ꯗꯦꯂꯦꯟ ꯑꯁꯤ 1854ꯒꯤ ꯃꯇꯝꯗ ꯖꯔꯃꯅꯤꯗꯒꯤ USAꯗ ꯍꯣꯡꯂꯛꯈꯤꯕꯅꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯃꯃꯥ ꯃꯦꯔꯤ ꯑꯦꯂꯤꯟ ꯑꯁꯤ ꯖꯣꯟꯅ ꯆꯍꯤ 3 ꯈꯛꯇꯪ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗꯦ꯫ ꯅꯣꯡꯃ ꯄꯤꯛꯂꯤꯕ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯇꯥꯅ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯣꯗ꯭ꯔꯤꯅ ꯃꯃꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯦꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯛ ꯆꯦꯠꯄ, ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯌꯥꯝꯕꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯐꯝꯗꯨꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯄꯨꯜꯂꯒ ꯗꯔꯇꯤ ꯗꯖꯟ ꯀꯧꯕ ꯒꯦꯡ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯖꯣꯟꯅ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯃꯆꯥ ꯈꯨꯠꯄꯨ ꯑꯁꯤꯅ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥ ꯔꯦꯜꯔꯣꯗꯇ ꯂꯥꯛꯄ ꯇ꯭ꯔꯦꯟꯁꯤꯡꯗꯒꯤ ꯀꯣꯏꯂꯥ ꯍꯨꯔꯥꯜꯂꯒ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯍꯨꯔꯥꯜꯂꯛꯄ ꯀꯣꯏꯂꯥꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯣꯟꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯣꯟꯕꯁꯤꯡꯗ ꯕꯨꯂꯤ ꯇꯧꯕꯤꯕ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯐꯥꯎꯕ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯥꯊꯤꯅ ꯐꯨꯈꯤ, ꯋꯥꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯀꯌꯥ ꯆꯪꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯆ꯭ꯌꯨꯏꯡꯒꯝ ꯑꯃ ꯁꯥꯏꯔꯒ ꯃꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯒꯟꯗꯕ ꯃꯤꯗꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯖꯣꯟ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯖꯦꯁꯤ ꯖꯦꯝꯁ ꯀꯧꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯅꯣꯚꯦꯜ ꯑꯃ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯥꯈꯤ꯫ ꯖꯦꯁꯤ ꯖꯦꯝꯁ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯒꯤ ꯍꯨꯔꯥꯜꯂꯒ ꯂꯥꯏꯔꯕꯁꯤꯡꯗ ꯌꯦꯟꯊꯣꯛꯄ ꯃꯌꯥꯝꯅ ꯍꯦꯔꯣꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯈꯤꯕ ꯑꯁꯤꯅꯁꯨ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯋꯥꯈꯜꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯁ꯭ꯀꯨꯜꯁꯨ ꯉꯟꯅ ꯇꯣꯛꯂꯦ꯫ ꯃꯐꯝꯁꯤꯗ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯁꯨ ꯉꯥꯎꯁꯤꯟꯅꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏꯔꯕꯅꯤꯅ ꯃꯄꯥꯅ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯃꯗ ꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯒ꯭ꯔꯣꯁꯔꯤ ꯁ꯭ꯇꯣꯔ, ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯣꯏꯅ ꯌꯣꯟꯊꯣꯛꯇꯨꯅ ꯃꯨꯔꯁꯚꯤꯜ ꯀꯧꯕ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯃꯗ ꯌꯨꯝ ꯍꯣꯡꯂꯛꯂꯝꯃꯤ꯫ ꯃꯐꯝꯁꯤꯗ 62 ꯑꯦꯀꯔꯒꯤ ꯐꯥꯔꯝ ꯑꯃ ꯂꯩꯁꯤꯟꯗꯨꯅ ꯁꯥ ꯁꯟ ꯂꯣꯏꯕ, ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯁꯤꯇꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯕ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯀꯥꯅꯤꯛꯀꯤ ꯊꯕꯛ ꯌꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤ ꯗ ꯒ꯭ꯔꯦꯠ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯖꯣꯟꯒ ꯆꯥꯅꯕ ꯊꯕꯛ ꯄꯥꯛꯅ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯖꯣꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒꯤ ꯋꯦꯁꯠ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯠ ꯀꯧꯕ ꯑꯃꯒꯤ ꯕꯦꯁꯃꯦꯟꯠ ꯔꯨꯝ ꯑꯃꯗ ꯃꯤꯔꯦꯝ ꯈꯔꯒ ꯄꯨꯟꯗꯨꯅ ꯑꯌꯥꯝꯕꯗ ꯒꯦꯝꯕ꯭ꯂꯤꯡ ꯇꯧꯗꯨꯅ ꯃꯇꯝ ꯂꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫
John Dillinger asi car thauba yamna pamjarami maram asina mahakna nupa amada maki car adu amukta wairaga thawjake haiduna haijarami adubu nupa aduna yaramni masidagi mahakna nupa adugi car adu church ki parking amada khan ngai matamda huralaga thawrami masidagi mahakasi police na faki masina ahanba John Dillinger gi punsida police na faba crime oigidurubani matam masida mahakasi chahi yamna nawrami matam asi mahakna chahi kun muksurakpa matamni mahakna car hurangi toramba sigidamak police na mangonda case file tawbiraroi adubu nahak military te yawgadabani haiduna hairami masigi matungda John Dillinger asi US Navy oina mingjalami masida mahakasi ship ki machinery repairman oina tabak hablami asumna John Dillinger asi matam khara Navy ki training yawraba matungda tabak torami adumoinamak mahakna toriba tabak asi yamna waba tabak haibda oirami masigi sumadakta mahakasi discipline oiba military ki thaksi kasi naiba rule asi mangonda chanaba haibadusu oiramdi mahakna makok thongba officer singda tagulon kairabagidama punishment phangkibagi thodok kaya ama thokki nongmadi mahakna tabak toriba sibasi Boston da khamduna leringai matamda mahakasi lona chenthorakki asumdongna mahakasi Navy dagi tanthorakibani asumna mahakasi Mooresville da muhalaki matam asida mahak mapaga yamna khanaki mapana yamna toina mangonda ngangba chebe torami asumna mapana muk nupi ama thibiraga mahaki lamchatta farakpra yengi haiduna burial hobbies kopi nupi amaga lohongbirami masigi matungda matai manawani asi amuk Indiana police da yum honglaktuna thabak thiba laki John asi thabak ama fangnaba yamna kanna honajaki adomoinamak thabak phangba ngamkide adomoinamak mahagasi masamo yamna fai active oi maram asina makhugi lamadugi baseball team amadati mahagasi yawhanabagidamak selection tawraki matam asida mahagasi it Singleton KOUBA baseball team amada yawminaba nupa amaga khangnaki it Singleton hariba nupa si yamna ngauksinarakpa nupina khainaraga leiba yurai choba nupa amani makoi anina wari sanaba matamda sel thoktrabanina huranba oina chalase haiduna hainarami maram asina John mahaki hometown oiramba Mooresville da leiba ahal amana famba grocery dukan ama lei mahakna dukan adugi achidakom loina khangi madudo oina chalaga huralusi haiduna hainarami asumna makoi anina masak lotuna Frank Morgan KOUBA dukan mapu aduna samgak pasat khringai tanjada dukan adudagi $50 gi belo oiba sel huralami masi hojiki matamdadi $800 India gi currency da lupa lishing humdrani thoi gi belo ni adubu makoina tholakpadadi makoigi lamadogi minister ikoi swaida pradhan gumbo oiba amuna uhorami minister aduna John Dillinger asi mafam asita thaini degi lerpo oibanina masak muna khangki maram asina minister aduna police da paw piki asumna John Dillinger asi mapagi manakta chenduna mapagi farm da lotuna lerami matamsida mapana John da police da confess tawduna asingba chumba haidu maduna nangna achumba kar haibagi nahakpu makoina ngakpirakpasu ya haiduna hairami asumna police na John bu faki John na it Singleton ga punna huranbagi thabagadu chathaminakibani haiduna haidoklami adomoinamak it Singleton di mahakti yaude John matomtana huranbagi thabagadu chathakibani haiduna mahaki maral yajau yaramdi asumna makoi ani bu court putoklaba matungda John bu jasna chahi kul jail ta lainaba rai taki aduga it Singleton buna subna tangi chahi ani khak jail ta lainaba rai taki masida John di yamna thamoi shokpa haibdo oiki crime macha sigidamak asuk sangna mangonda dandi pirakiba sida mahak yamna saunginglami mahaki mapasu machada mahakna maral yajau haiduna hairuba sida masada kona regret laki adumoinamak it Singleton hairiba nupa si yu yamna thakpa yurai chuba oibanina thaudok asigi matung ikoi koidana yu ngauraga rail road amada tumduna leiringa matamda train amana taktuna siki amaromda John di Indiana State Reformatory jail da leiba hoki matam maduda John ga lohongki binupi hobbies nasu mahakpul jail da nongma khaktang unaba laktuna divorce paper ama puraktuna mahaki sign lauki matam masida John asi thamoi yamna kaiduna hena mahaki thamoi kanduna asigumba fataba lambi asida khongdanaba maram oirakibani John na mahaki mapabusu yamna warauzaki asumna mahakna jail aduda leirakpa matamda mahakasi afawa bank robber kaya amaga naknana loinaraki makoina John Dillinger da karamna bank dagi loot tawgani haibana chingba para kaya ama takpiram Dillinger na afawa huranba da komo oiraknaba makong makhut paidana takpi tambirakiba mahaki oza singdi Harry Pitt Pierpont Charles Mackley Russell Clark amasung Homer Payne masigi sumadakta Dillinger si yamna kanna larik kaya paduna afawa huranba mo oiba ngamnaba yamna kanna honajarami mahangna Russian army oirambadagi America da afawa huranba moikiba Herman Lem KOUBA amagi maramda iba Nobel wari kaya ama paduna mahangna haisingna matau karamna bank robbery chathaki habasi nainarami
ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯃꯑꯣꯡꯗ ꯆꯠꯊꯈꯤꯕ ꯕꯦꯡꯛ ꯔꯣꯕꯔꯤ ꯑꯁꯤꯃꯛ ꯃꯍꯥꯛꯅꯁꯨ ꯕꯦꯡꯛ ꯀꯌꯥꯗ ꯆꯠꯊꯈꯤ꯫ ꯑꯃꯔꯣꯝꯗ ꯗꯤꯂꯤꯟꯖꯔꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯍꯥꯏꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅ ꯖꯦꯜꯗ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯝꯅ ꯂꯩꯈꯤꯕꯁꯤꯗ ꯃꯆꯥꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯇꯦꯟꯁꯤꯟꯕꯤꯅꯕ ꯄꯕ꯭ꯂꯤꯛ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ, ꯃꯍꯥꯛꯀꯤ ꯃꯆꯦ, ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯌꯥꯝꯗꯒꯤ ꯄꯦꯇꯤꯁꯟ ꯁꯥꯏꯟ ꯀꯌꯥꯃꯔꯨꯝ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯅ ꯍꯨꯔꯥꯟꯈꯤꯕ ꯗꯨꯀꯥꯟ ꯃꯄꯨ ꯐ꯭ꯔꯦꯡꯛ ꯃꯣꯔꯒꯟ ꯑꯃꯁꯨꯡ ꯖꯣꯟꯕꯨ ꯐꯥꯗꯣꯛꯄꯤꯈꯤꯕ ꯖꯁ ꯖꯣꯁꯦꯐ ꯋꯤꯂꯤꯌꯝ ꯃꯁꯥꯃꯛꯁꯨ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯊꯥꯗꯣꯛꯄꯗ ꯃꯈꯣꯏꯁꯨ ꯁꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯁꯤꯒꯅꯦꯆꯔ 180 ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯔꯠꯇ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯐꯥꯗꯣꯛꯀꯤ ꯃꯇꯝ ꯇꯦꯟꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛ ꯖꯦꯜꯗ ꯆꯍꯤ 9ꯃꯨꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯝꯖꯔꯛꯄ ꯍꯨꯔꯥꯟꯕꯒꯤ ꯃꯍꯩ ꯃꯌꯥꯝ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯊꯥꯗꯣꯛꯂꯛꯂꯕꯁꯨ ꯆꯌꯣꯜ 3ꯒꯤ ꯃꯇꯨꯡꯗ ꯑꯣꯍꯥꯏꯑꯣꯗ ꯂꯩꯕ ꯕꯦꯡꯛ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯠ ꯇꯧꯈꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯜ ꯑꯣꯏꯕ ꯍꯤꯔꯣꯅꯤ ꯍꯥꯏꯅ ꯂꯧꯅꯈ꯭ꯔꯤꯕꯁꯤ ꯃꯍꯥꯛꯅ ꯕꯦꯡꯛꯇ ꯂꯨꯠ ꯇꯧꯕ ꯆꯪꯕ ꯃꯇꯝꯗ ꯐꯥꯔꯃꯔ ꯑꯃꯗ "ꯅꯍꯥꯛ ꯑꯩꯕꯨ ꯀꯤꯒꯅꯨ, ꯑꯩꯗꯤ ꯅꯪꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯦꯄꯤꯇꯥꯂꯤꯁꯠ ꯈꯩꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ, ꯅꯪ ꯅꯁꯥꯒꯤ ꯁꯦꯜ ꯑꯗꯨ ꯅꯁꯥꯒꯤ ꯑꯣꯏꯖꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯤꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯍꯥꯏꯑꯣꯒꯤ ꯕꯦꯡꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ $10,000 ꯍꯨꯔꯥꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯕꯦꯡꯛ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯠ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯈꯔ ꯂꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯖꯦꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ, ꯄꯤꯌꯔ ꯄꯣꯏꯟꯠ ꯀ꯭ꯂꯥꯔꯛꯅꯆꯤꯡꯕ ꯊꯥꯗꯣꯛꯅꯕ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯂꯣꯟꯅ ꯖꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯖꯦꯜꯒꯤ ꯒꯥꯔꯗꯁꯤꯡꯗ ꯅꯣꯡꯃꯩ ꯅꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯂꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ 6 ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯄꯨꯂꯤꯁꯅ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯊꯤꯒꯠꯂꯕ ꯃꯇꯨꯡꯗ ꯗꯦꯇꯣꯟꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯦꯂꯦꯟ ꯀꯥꯎꯟꯇꯤꯒꯤ ꯂꯣꯀꯞ ꯑꯃꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯅꯣꯠ ꯈꯔ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯒꯦꯡ ꯃꯔꯨꯞꯁꯤꯡ ꯄꯤꯌꯔ ꯄꯣꯏꯟꯠ, ꯀ꯭ꯂꯥꯔꯛ ꯑꯃꯁꯨꯡ ꯃꯦꯛꯂꯤ ꯃꯈꯣꯏꯅꯁꯨ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯖꯦꯜ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯅꯕ ꯂꯧꯕ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯈꯔ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯂꯣꯀꯞ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯑꯇꯣꯞꯄ ꯄ꯭ꯔꯤꯖꯟ ꯑꯃꯗ ꯁꯤꯞ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯔꯤꯐ ꯃꯀꯣꯛ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯔꯤꯐ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ID ꯀꯥꯔꯗꯁꯤꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯌꯔ ꯄꯣꯏꯟꯠꯅ ꯁꯦꯔꯤꯐ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯕ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯒꯦꯡ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯌꯥ, ꯕꯦꯡꯛ ꯀꯌꯥ ꯃꯊꯪ ꯂꯨꯠ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯁꯤ ꯄꯕ꯭ꯂꯤꯛ ꯏꯅꯤꯃꯤ ꯅꯝꯕꯔ 1ꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯑꯗꯨꯃꯛ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯠꯂꯥꯏ, ꯃꯦꯆꯤꯟ ꯒꯟ, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯚꯦꯁꯠ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯂꯨꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯈꯔꯁꯨ ꯂꯩꯕꯅ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝꯁꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯄꯨꯂꯤꯁꯅ ꯈꯪꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁ ꯑꯅꯤ ꯀꯥꯞꯅꯕꯗ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤ ꯈꯔ ꯂꯥꯞꯄ ꯐ꯭ꯂꯣꯔꯤꯗꯥꯔꯣꯝꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯑꯁꯤ ꯄꯨꯂꯤꯁꯇꯒꯤ ꯂꯣꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯖꯔꯃꯟ ꯁꯥꯏꯟꯇꯤꯁꯠ ꯑꯃ ꯅꯦꯛꯂꯒ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯃꯥꯡꯍꯟꯅꯕ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯁꯤꯡꯗ ꯃꯁꯥꯃꯛꯅ ꯑꯦꯁꯤꯗ ꯍꯩꯖꯤꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯁꯪꯖꯤꯟꯕ, ꯃꯀꯣꯏ ꯈꯥꯛꯄ ꯑꯁꯨꯝꯅ ꯃꯁꯛ ꯂꯣꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯇꯨꯅ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯒꯦꯡꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯇꯛꯁꯟꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯌꯔꯃꯦꯟꯁꯤꯡꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯌꯔꯃꯦꯟꯁꯤꯡꯅ ꯃꯁꯛ ꯈꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯖꯣꯟ ꯗꯤꯂꯤꯟꯖꯔ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯒꯦꯡ ꯑꯅꯤ ꯑꯗꯨ ꯃꯁꯥꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯗ ꯍꯤꯗꯥꯛ ꯑꯃꯠꯇ ꯊꯥꯍꯟꯗꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯖꯣꯟ ꯗꯤꯂꯤꯟꯖꯔꯕꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯈꯤ꯫ ꯃꯇꯝꯁꯤ 1934ꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯅꯥꯗ ꯂꯩꯕ ꯀ꯭ꯔꯥꯎꯟ ꯄꯣꯏꯟꯠꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯄ꯭ꯔꯤꯖꯟ ꯑꯃꯗ ꯑꯃꯨꯛ ꯊꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯄ꯭ꯔꯤꯖꯟ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯖꯟꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯅꯣꯡꯃꯩ ꯑꯁꯥꯕ ꯑꯃ ꯎꯅ ꯁꯦꯝꯖꯔꯝꯃꯤ꯫ ꯑꯁꯥꯕ ꯅꯣꯡꯃꯩ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯒꯥꯔꯗ ꯑꯃꯗ ꯅꯣꯡꯃꯩ ꯅꯝꯂꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯣꯡꯃꯩ, ꯃꯦꯆꯤꯟ ꯒꯟꯈꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯏꯟꯃꯦꯠ ꯈꯔꯒ ꯖꯦꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯜꯂꯒ ꯊꯧꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯆꯤꯀꯥꯒꯣꯗ ꯑꯃꯨꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗ ꯏꯚꯦꯂꯤꯟ ꯀꯧꯕꯤ ꯑꯃꯒ ꯃꯍꯥꯛꯀ ꯈꯪꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯈꯤ꯫ ꯏꯚꯦꯂꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯖꯣꯟ ꯗꯤꯂꯤꯟꯖꯔꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯅꯕ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯂꯤꯁꯅ ꯇꯝꯊꯤꯅ ꯑꯣꯠꯈꯤ꯫
John Dillinger ki tamthiba crime asi asum hingalakna America da police kai punsilaga hena government ahin basil thadarakuna hena develop oiba investigation technique afaba khulai ga sinaduna mahakpu fangnaba honaki masina ABI ge horakphum oikibani makoina Dillinger gi mari makong thirakpa matamda John Dillinger ga Evelyn ga Chicago gi apartment amada masak lotuna leire habasi khangbangam ki apartment aduda makoini si Mr and Mistress Hellman haiduna maming onthoktuna leirami asumna police na makoi ani bu thirak lai habasi makoi su khangbadagi makoi ani su lona chenthongna bohnaram matam aduda hotel aduda police ka makoi gi gang ga tamthina nongmai kamna bagi thaudoga ma thoki matam aduda police amasi ki masung Dillinger gi kuiraba maru Ben meter su siki Dillinger su sathina soktuna Morspil da leiba mahaki mapagi secret farmhouse amada lotun lem mafam aduda mak layengduna matam khara anaba fagatri bawpa Evelyn ga makoini laiminaki masigi matungda Evelyn asi Chicago da maki mamanabi ama unanabagi da makjalami matam masida magasi ABI na faki aduga mahakpu John Dillinger gi asengba laifam takthoroknaba mahakpu tamthin oneki adumoinamak mahangna John Dillinger gi asengba laifam haidokide masigi matungda Dillinger asi Wisconsin da Babyface Nelson gauba afawa criminal amaga punna laiminare habagi pawama ABI na khangbangam ki matam masida makoigi umang marakta laiba kem amada police kai ahingda makoigi gari sing mai muthatana lona makoigi lefam tana thawjilaki asumna makoigi genga police ka nongmai kapthanarami aduga Babyface Nelson harba criminal asi mafam aduda shiki adu moinamak John Dillinger di adumak nanthokpa ngamauki John Dillinger si NSS kaubinupi amagi brothel amada changjafam lauduna tha amamung lerami thainagi matamdagi John Dillinger ga NSS harba nupi asiga marup oiraki Maramasna John Dillinger na enabu yamna thajaduna mahaki leifam asida masak lotuna lerakibani adomoinamak NSS asi Romania harba country asidagi immigrant amani mahaki prostitute ki business asigidamak mahakpu Romania da muk deport tawkinaba sarkarni yathang tawtharaki masida NSS asi wakhal yamna nungairamde maramasna mahakna FBI dagi mateng niraki mahakpu leibak asidagi deport tawnabagi thorang asi lepiu John Dillinger harba criminal asi aigi leifamda lei haiduna mahakna paw piraki asumna ABI nasu makoida mateng panglabadi mahaki awaba kokhangani haiduna thajaba thamnami asumna July 22 1934 nomidasi Sunday ni NSS na John Dillinger da makoi punna biograph theater da matamadu da yamna pamnakiba crime drama Manhattan melodrama hariba film asi punna yengminarusi haiduna horami masida John Dillinger su harawrang yarami masigi plan asi ABI na NSS da John Dillinger bu mapanda puthorokpa yanaba sinkibani makoina John Dillinger bu atamnana nongmai kamna baibasi hanjin mai pakhidre maram asina John Dillinger na sem sadrangai hurana ambush oina tawrage hadana police kaini khalami asumna John Dillinger amadi maki loina ba miyoi amasung NSS atopo nupi ani makoi punna biograph theater da film yengba punna langminaram matam masida NSS asi mahakpu tungana onaba orange ke dress ama selami asumna police ki team ahum thokna mafam aduda senaduna question duna lerami asumna crime drama do makoi punning minaduna tholokpa matamda policing na John Dillinger bu tapna tamni inarami matam masida John Dillinger si masada karigumma farakpadagi nongmai lakthokna bo honabaga policing na punna omsilaktuna mahakpu nongmai na kayarakhana kapsilabi asumna John Dillinger khudakta mafam aduda shirami aduga John ki manakta lepkiba atopa nupi ani masu soklami asumna masigi thawdokasina John Dillinger na tha 19 muk asida tamthine chatharakeba crime sing asigi aroiba haibadu oiki masini USA ki crime history da maming lekiba criminal gangster John Dillinger ki samlapo wari silija ki madamda soikilan kiba chithanan dhau pa yawba matamda ngakpiyu haijari wari sitabiraga adongi wakhalonda kari phawi bage habadu adongi mot phongdokpiro makhata na sigumba malengi mafamsing da thokliba crime ge wari sing makhata na tabina bagidamak aigi crime story Manipuri hariba channel asibu subscribe tawshin biu amadi like share tobi makhata ba video da muk thengnerasi pomna makpu amukana kurumjari